ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯅꯠꯇꯕ ꯁꯤꯂꯣꯡꯒꯤ ꯄꯨꯂꯤꯁ ꯕꯖꯥꯔꯗ ꯆꯠꯂꯒ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯇꯣ ꯑꯗꯨꯁꯨ ꯆꯥꯖꯔꯛꯀꯦ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯑꯗꯒꯤ ꯌꯥꯝꯁꯨ ꯍꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯄꯨꯂꯤꯁ ꯕꯖꯥꯔꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅ ꯍꯦꯜꯂꯦꯕꯀꯣ ꯃꯤ ꯆꯤꯟꯕꯁꯦ ꯑꯗꯣ ꯃꯤꯗꯤ ꯑꯗꯨꯝ ꯆꯤꯜ ꯂꯩꯗꯣꯏꯅꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦꯕꯀꯣ ꯄꯨꯂꯤꯁ ꯕꯖꯥꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯣꯔꯦꯟ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀꯨꯝꯕ ꯑꯗꯩꯗꯤ ꯂꯥꯏꯠꯀꯨꯝꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯐꯖꯔꯒ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯌꯦ ꯑꯗꯣ ꯁꯤꯗ ꯂꯩꯒꯨꯝꯕꯁꯨ ꯃꯌꯥꯝ ꯌꯣꯜꯂꯝꯃꯦ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯌꯣꯜꯂꯦ ꯂꯩꯗꯒꯤ ꯐꯤꯔꯣꯟꯗꯒꯤ ꯑꯗꯩꯗꯤ ꯐ꯭ꯔꯨꯠꯁꯀꯨꯝꯕꯁꯨ ꯑꯗꯩ ꯗꯤꯀꯣꯔ ꯃꯆꯥ ꯃꯆꯥ ꯁꯦꯀꯦꯟ ꯍꯦꯟ ꯃꯣꯏ ꯊ꯭ꯔꯤꯐ ꯇꯧꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯕꯀꯣ ꯑꯗꯣ ꯁꯤꯂꯣꯡꯒꯤ ꯁꯦꯀꯦꯟ ꯍꯦꯟꯁꯦ ꯀꯩꯅꯣꯗꯤ ꯇꯧꯋꯦꯕ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯦꯕ꯭ꯔꯤꯛꯁꯦ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝꯅ ꯍꯟꯅ ꯐꯖꯅ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯁꯦꯀꯦꯟ ꯍꯦꯟ ꯕꯤꯖꯤꯅꯦꯁ ꯇꯧꯁꯤꯔꯅ ꯈꯜꯂꯤꯅꯤ ꯃꯌꯥꯝ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯄꯣꯠ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯐ꯭ꯔꯨꯠꯁ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯩꯈꯥꯁꯦ ꯑꯁ ꯍꯥꯎꯕꯅꯦ ꯃꯣꯏ ꯍꯩꯈꯥ ꯂꯣꯏ ꯍꯥꯎꯋꯦ ꯆꯨꯝꯕ꯭ꯔꯩꯗꯩ ꯀꯩꯗꯒꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯩ ꯄꯣꯠꯀꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦꯕꯀꯣ ꯁꯨꯝ ꯃꯆꯥ ꯃꯌꯥꯝꯁꯦ ꯅꯣꯏ ꯀꯩꯀꯩ ꯍꯥꯏꯇꯥꯏꯅꯦ ꯑꯩꯗꯤ ꯍꯩꯇꯦ ꯃꯣꯏ ꯁꯨꯝꯕ ꯀꯥꯔꯇꯨꯟꯒꯤ ꯅꯥꯔꯨꯇꯣ ꯅꯨꯡꯇꯣ ꯀꯥꯏ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯀꯦꯕ ꯃꯤꯁꯤꯡꯁꯦ ꯍꯔꯥꯎꯕ ꯅꯣꯛꯄ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯎꯏꯀꯣ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯁꯨ ꯑꯋꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯟꯕ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗ ꯁꯤꯗ ꯂꯥꯛꯏꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀோ ꯃꯌꯥꯝ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯗꯒꯤ ꯃꯥꯅ ꯃꯤꯑꯣꯏꯕꯅꯤꯅ ꯁꯣꯏꯗꯕ ꯉꯝꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯕꯅꯤ나 ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯃꯌꯥꯝ ꯇꯧꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯦꯕꯀꯣ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯅꯦ ꯈꯔ ꯑꯃꯅ ꯀꯣꯏꯕ ꯂꯥꯛꯅꯕꯅꯦ ꯈꯔ ꯑꯃꯅ ꯄꯩꯁా ꯇꯥꯟꯕ ꯆꯠꯄꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯂꯥꯟ ꯕꯦꯝꯕꯨ ꯄ꯭ꯂꯥꯟ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯕꯅꯦ ꯑꯗꯨꯒ ꯇꯥꯡꯕꯗꯤ ꯑꯗꯨꯝ ꯇꯥꯡꯉꯦ ꯃꯣꯏꯒꯤ ꯄꯣꯠ ꯇꯥꯡꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯤ ꯃꯌꯥꯝꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯊꯨꯝꯕ ꯀꯩꯀꯥ ꯆꯥꯐꯝꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯨꯅꯤꯛ ꯍꯥꯏꯕꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯃꯃꯤꯡꯁꯦ ꯑꯗꯣ ꯁꯤꯂꯣꯡꯗ ꯂꯥꯛꯑꯗꯤ ꯁꯤ ꯃꯐꯝꯗ ꯆꯥꯕꯤꯌꯣ ꯃꯌꯥꯝ ꯃꯣꯏꯒꯤꯅꯦ ꯑꯥꯏꯇꯦꯝꯁꯦ ꯂꯣꯏꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒ ꯕ꯭ꯂꯨ ꯃꯨꯟꯗꯣ ꯑꯗꯨꯝꯕꯒꯤ ꯇꯥꯏꯞ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒꯅꯦ ꯍꯥꯎꯕꯁꯦ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯗ ꯀꯆꯧꯔꯤꯗꯣ ꯃꯌꯥꯝ ꯀꯆꯧꯔꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕꯁꯦ ꯑꯃꯨꯛ ꯆꯥꯖꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯁꯤꯗ ꯆꯥꯔꯛꯑꯦ ꯀꯆꯧꯔꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯤ ꯕꯨꯖꯤꯌꯥꯗꯗꯤ ꯈꯔ ꯁꯤꯜꯂꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯥꯏꯔꯦꯛ ꯃꯣꯜ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯏ ꯃꯣꯜꯗꯨꯗꯅꯦ ꯆꯠꯂꯤꯁꯦ ꯌꯥꯝꯅ ꯌꯥꯝꯕ ꯅꯠꯇꯦ ꯀꯩꯝ ꯇꯧꯔꯛꯄ ꯅꯠꯇꯦ ꯃꯣꯜꯗ ꯀꯩꯝꯇ ꯂꯩꯔꯛꯄ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯉꯒ ꯃꯌꯥꯝꯗꯨ ꯎꯠꯅꯤꯡꯕꯩꯅꯦ ꯑꯗꯣ ꯁꯤ ꯃꯣꯜ ꯃꯊꯛꯇꯩꯅꯦꯕ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯕꯅꯦꯕ ꯑꯗꯣ ꯁꯤ ꯅꯨꯡꯗꯥꯡ ꯃꯇꯝꯗꯅ ꯌꯥꯝ ꯐꯖꯩꯁꯦ ꯃꯣꯏꯒꯤ ꯀꯂꯔꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯄꯤꯡꯒꯨꯝꯕ ꯑꯗꯩ ꯃꯣꯏ ꯇꯦꯛꯁꯤ ꯀꯂꯔꯒꯨꯝꯕ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯣꯜꯒꯤ ꯀꯂꯔ ꯔꯪ ꯀꯂꯔꯒꯨꯝꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯐꯖꯕꯅꯦꯕꯀꯣ ꯌꯦꯡꯉꯣꯅꯦ ꯁꯤꯗ ꯃꯣꯏꯒꯤ ꯁꯣꯔꯣꯛꯀꯤ ꯁꯤ ꯀꯔꯤꯕ ꯃꯌꯥꯏꯁꯤꯗꯒ ꯑꯥꯏ ꯂꯞ ꯁꯤꯂꯣꯡ ꯀꯥꯏ ꯍꯥꯏꯁꯤꯗꯤ ꯐꯖꯕꯅꯦ ꯂꯥꯏꯇꯤꯡꯁꯦ ꯌꯥꯝꯅ ꯐꯖꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯁꯤꯗ ꯄꯤꯡ ꯀꯂꯔꯒꯤ ꯃꯌꯥꯡ ꯃꯀꯣꯏꯒ ꯍꯥꯏꯅꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯐꯦꯚꯣꯔꯥꯏꯠ ꯄꯥꯔꯠ ꯑꯃ ꯂꯥꯛꯑꯦ ꯁꯤ ꯃꯌꯥꯝꯁꯤꯗꯣ ꯍꯧꯖꯤꯛꯀꯤ ꯗꯕꯥ ꯑꯆꯧꯕꯗꯣ ꯀꯣꯟ ꯑꯆꯧꯕꯗꯣ ꯑꯗꯨꯅꯦ ꯃꯣꯏꯒꯤ ꯀꯩꯕ ꯆꯥꯛꯇꯣ ꯃꯣꯏꯒꯤ ꯆꯥꯛꯇꯣ ꯖꯥꯖꯣ ꯍꯥꯏꯕꯗꯣ ꯖꯥꯖꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯎꯗꯣꯏꯁꯦ ꯐꯖꯗ꯭ꯔꯥ ꯃꯣꯏꯗꯤ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯐꯖꯕꯅꯦ ꯁꯤꯁꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯩꯕꯨꯗꯤ ꯌꯥꯝ ꯆꯥꯔꯛꯇꯦꯕ ꯑꯣꯛ ꯑꯃ ꯆꯥꯔꯛꯑꯦ ꯑꯁꯤꯒꯤ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯃꯅꯝꯁꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯃ
asai mapa yobadako manamde nungsimallaga chaningbado aduduneba de somdana chau leire moigi chau yerum sem hawbane moigi yerum asmai tawbase adagi momo su hawbane momo hawba chadaba kuire do chadi charaktre momo de isu numije chaningdaba ko achapo chu chasal na atopa dum khar chasal magi dagi pani puri ki to hojiki sigi pareng gi sne pani puri na hawa ai do sigi pareng dagi pani puri da am hawbane ba ko ma ado sabe me tinje dum yole hojik su dum yeng bakan desna pareng lai hai di moi mayang aktana phamba ko mayang da di muka moigi momo da hawe moigi momo hawe pani puri hawe do tan gum de pa cha de ba ko ma paratha gum ba kai gum do yam chaning de do swagi me am de ne ba cha yam hawi je ado si je hek changbam dum changbam gi do ne ba ko do ne si pork se sigi sang ba mes na lupa chama pi asi machara ani fazamani mane fazaba hauba Mujingsisu moigi khoi ki chana ba semi bu mujingsisu nungsidra moi su kaw ba ya de habadi koina lama kana kaino ma chaninga kanda moina thambira mine ba chana ba ni na yola mini moi su paisa phangjari ni akhoi gi su awa ba ko khaline asi ka tang sta lupa chamani mam thaina di chahi ani maki mamang dadi asi ka 50 70 da mai tanga pi bane do aina sini mi da cha ba sida de chama piraga le me bako du tu si ne moi gi jazo green rice ai bdo asi je ai gi na di hawe du su mahawa ma do moi mahawa yawe thong bane ba sin je do na hawe du ga ko khali je moi ye ji je ai oxingzu capsule ka tangi habdo adu do yawakani buko asi di yawtre bas da hapani buko ha bane sigi no jakse ye yawndre oh yawrani ai di yawtre ma to si ol je oxingzu habdo ne ba capsule gi hangba and how many in a hand be jai is a pork kima okima le ba do ka mui khang ado smai sum charaga video se lotion gi to ne ba tha na ga phaja bane saksa bu gi wa khan na yin ado to ne cha ba le kanda moigi light ma'am je ngo to ma'am ai na je nam te ba ko phajai ba si da ne dom dang da dom le ni ba na Christmas ti ya ho de Christmas to yam na phaja ba ne ba ko si ma pham do mi na photo tha ga na rak pa do ui ba mai nga ta tha la ga ado coming Christmas to the late tar ga di ma'am da mathang video da amuk thang na se